ꯔꯥꯖꯦꯟꯒ ꯚꯥꯅꯨꯒ ꯑꯗꯨ ꯂꯝꯕꯤ ꯈꯔ ꯈꯨꯔꯞ ꯇꯧꯕ ꯁꯨꯛꯇꯛ ꯇꯧꯕ ꯑꯃꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯔꯥꯖꯦꯟꯅ "ꯚꯥꯅꯨ, ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨ ꯍꯥꯏꯕ, ꯑꯩꯅ ꯀꯅꯥꯗꯁꯨ ꯀꯩꯝꯇ ꯍꯥꯏꯔꯣꯏ ꯀꯩꯗꯧꯕꯒꯦ, ꯈꯪꯍꯜꯂꯣꯏꯗ"꯫ ꯀꯥ ꯑꯃꯗ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯤ ꯚꯥꯅꯨꯅ ꯀꯞꯆꯔꯒ꯫ ꯚꯥꯅꯨ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯒ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯩ, "ꯇꯥꯔꯥꯖꯦ, ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯕꯤꯒꯅꯨ, ꯑꯩꯕꯨ ꯅꯆꯟꯃꯛꯅꯤ ꯈꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ"꯫ ꯑꯗꯨꯕꯨ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯚꯥꯅꯨ, ꯑꯩꯗꯤ ꯅꯉꯣꯟꯗ ꯃꯇꯝꯁꯦ ꯌꯥꯝꯅ ꯀꯨꯏꯔꯛꯂꯕꯅꯤ ꯅꯐꯝꯗ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯐꯣꯡꯗꯣꯛꯅꯤꯡꯕ꯫ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕꯤ? ꯃꯥꯗꯤ ꯅꯪꯕꯨ ꯑꯣꯠꯄ ꯈꯛꯇ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯁꯤ ꯍꯥꯏꯗꯅ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯃꯥꯅꯕꯨ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕ꯭ꯔꯣ? ꯄꯦꯜꯍꯟꯕ ꯉꯝꯕ꯭ꯔꯣ? ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯑꯣꯏ꯫ ꯅꯪꯒ ꯑꯩꯒ ꯇꯤꯟꯅꯁꯤ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯦ, ꯄꯩꯁꯥ ꯅꯪꯒꯤ ꯀꯌꯥ ꯋꯥꯠꯂꯤ ꯑꯩ ꯂꯣꯏꯅ ꯄꯤꯒꯦ ꯚꯥꯅꯨ"꯫ ꯚꯥꯅꯨꯅ "ꯑꯩꯕꯨ ꯄꯩꯁꯥꯅ ꯆꯠꯄ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯅ ꯎꯕꯤꯕ꯭ꯔꯥ ꯇꯥꯔꯥꯖꯦ? ꯅꯆꯟꯃꯛꯅꯤ ꯈꯟꯕꯤꯌꯨ, ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕꯤꯔꯛꯀꯅꯨ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯇꯥꯔꯥꯖꯦꯅ "ꯚꯥꯅꯨ, ꯅꯪ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯆꯠꯀꯦ ꯈꯟꯒꯅꯨ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯐꯃꯨꯡꯗ ꯏꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯚꯥꯅꯨꯒꯤ ꯃꯅꯥꯛꯇ ꯇꯞ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯅꯥꯁꯨꯟ ꯄꯤꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒ ꯇꯤꯟꯅꯕ, ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯂꯦꯝꯕꯅ ꯍꯥꯏꯕꯅ ꯌꯥꯕ? ꯑꯗꯣ ꯐꯔꯦ, ꯅꯪꯅ ꯁꯨꯝ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯒꯗꯤꯅꯦ, ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯦ ꯅꯪꯒꯤ ꯅꯨꯄꯥꯗ ꯂꯣꯏꯅ ꯈꯪꯍꯟꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯦꯟꯅ ꯇꯞ ꯇꯧꯏ꯫ ꯚꯥꯅꯨꯅ "ꯇꯥꯔꯥꯖꯦ, ꯑꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ, ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯔꯒꯦ ꯇꯥꯔꯥꯖꯦ"꯫ ꯚꯥꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯔꯥꯖꯦꯟꯅ ꯚꯥꯅꯨꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ꯫ ꯃꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯨꯊꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯂꯩꯔꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯚꯥꯅꯨꯗ 4,000 ꯄꯤꯔꯝꯂꯒ "ꯁꯤ ꯂꯧꯍꯧꯔꯣ" ꯍꯥꯏꯗꯨꯅ ꯔꯥꯖꯦꯟ ꯆꯠꯈ꯭ꯔꯦ꯫ ꯚꯥꯅꯨꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ ꯇꯧꯗꯕ ꯁꯥꯔꯒ ꯃꯍꯥꯛꯀꯤ ꯀꯣꯐꯤ ꯁꯣꯞꯇ ꯂꯥꯛꯑꯒ ꯑꯃꯨꯛ ꯗꯨꯀꯥꯟ ꯐꯝꯂꯒ ꯂꯩꯔꯦ꯫ ꯋꯥꯈꯜꯗ ꯃꯑꯣꯟ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯊꯑꯣꯏ ꯋꯥꯑꯣꯏꯗ ꯃꯄꯨꯛꯅꯤꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯤꯕꯤꯗꯕ ꯃꯌꯥꯝꯅ ꯍꯦꯟꯅ ꯋꯥꯈꯜ ꯋꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯦꯟꯅ ꯄꯤꯔꯝꯕ ꯄꯩꯁꯥ ꯑꯃꯗꯤ ꯗꯨꯀꯥꯟꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅ ꯃꯆꯥꯕꯨ ꯀꯣꯂꯦꯖꯀꯤ ꯃꯤꯡ ꯆꯟꯅꯅꯕ ꯄꯩꯁꯥꯗꯤ ꯀꯣꯟꯅꯕꯗꯨ ꯋꯥꯈꯜꯗꯗꯤ ꯍꯦꯟꯅ ꯂꯩꯇꯥꯖꯩ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕꯁꯤꯡꯁꯦ ꯀꯔꯤꯅꯣ ꯈꯟꯖꯤꯜꯂꯨꯔꯒ ꯄꯦꯟꯅ ꯀꯞꯆꯩ꯫ ꯁꯤꯔꯒꯦ ꯐꯥꯎꯕ ꯈꯜꯂꯨꯔꯦ꯫ ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯔꯒ ꯀꯩꯗ ꯀꯥꯟꯅꯒꯅꯤ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯃꯆꯥ ꯂꯥꯜꯂꯤ꯫ ꯑꯩ ꯇꯁꯦꯡꯅ ꯈꯪꯏ, ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯄꯨꯝꯕꯁꯦ ꯅꯨꯄꯥ ꯃꯥꯅ ꯑꯣꯛꯇꯕ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤꯀꯣ꯫ ꯑꯩ ꯁꯤꯕꯤꯔꯗꯤ ꯏꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯍꯧꯔꯣꯏ꯫ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯒꯅꯤ? ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯁꯤꯔꯒꯦ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯚꯥꯅꯨ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯤ꯫ ꯋꯥꯈꯜ ꯃꯌꯥꯝꯅ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯨꯝꯕꯪꯅꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ꯫ ꯋꯥꯃꯟꯈꯤꯕꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯡ 8:30 ꯇꯥꯔꯝꯂꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯑꯗꯨ ꯎꯕꯗ ꯌꯦꯡꯂꯒ ꯆꯣꯛꯊꯔꯨꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯦꯛꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ "ꯁꯦ, ꯅꯪꯒꯤ ꯀꯣꯂꯦꯖꯀꯤ ꯑꯦꯗꯃꯤꯁꯟ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯆꯠꯂꯨꯔꯣ. ꯏꯃꯥꯁꯨ ꯍꯌꯦꯡꯗꯤ ꯕꯖꯥꯔ ꯆꯠꯂꯔꯣꯏꯒꯦ, ꯏꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯏ꯫ ꯃꯆꯥꯒꯤ ꯍꯔꯥꯎꯖꯕ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯑꯋꯥꯕ ꯄꯨꯝꯕ ꯅꯥꯊꯩꯔꯝꯂꯒ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯃꯤꯟꯅꯗꯨꯅ ꯃꯄꯥꯒꯤ ꯆꯔꯨ ꯏꯜꯂꯝꯂꯒ ꯆꯥꯃꯤꯟꯅꯔꯒ ꯄꯣꯊꯥꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯃꯆꯥꯅꯨꯄꯤꯁꯨ
ꯃꯃꯥꯟꯅꯕꯤ ꯈꯔ ꯍꯧꯔꯒ ꯀꯣꯂꯦꯖꯀꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯃꯤꯒꯤ ꯈꯨꯠꯂꯪꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯂꯦ꯫ ꯕꯥꯅꯨꯁꯨ ꯍꯤꯞꯂꯝꯕꯗꯒꯤ ꯁꯥꯃꯜꯂꯦ ꯍꯥꯏꯗꯨꯅ ꯏꯔꯨꯖꯅꯕ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯕꯥꯊꯔꯨꯝ ꯐꯖꯅ ꯁꯥꯔꯒ ꯊꯝꯕ ꯅꯠꯇꯕꯅ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯏꯔꯨ ꯂꯨꯖꯒꯦ ꯍꯥꯏꯗꯨꯅ ꯗ꯭ꯔꯦꯁ ꯍꯣꯡꯂꯒ ꯏꯁꯤꯡ ꯆꯥꯏꯊꯒꯦ ꯇꯧꯕꯗ ꯉꯥꯏꯔꯤ꯫ ꯔꯥꯖꯦꯟꯒ ꯕꯥꯅꯨꯒꯒꯤ ꯅꯨꯄꯥ ꯑꯗꯨ ꯌꯨ ꯉꯥꯎꯔꯒ ꯍꯩꯔꯪ ꯍꯩꯔꯪ ꯇꯧꯔꯒ ꯆꯪꯂꯛꯏ꯫ ꯇꯧꯔꯤꯕ ꯐꯤꯚꯝꯗꯨ ꯔꯥꯖꯦꯟꯅ ꯃꯃꯤꯠ ꯀꯨꯞꯇ ꯃꯈꯩ ꯌꯦꯡꯏ꯫ ꯅꯤꯁꯥ ꯍꯟꯒꯦ ꯍꯦꯛ ꯇꯧꯏ꯫ ꯕꯥꯅꯨꯁꯨ ꯔꯥꯖꯦꯟꯒꯤ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯥꯔꯊ ꯈꯪꯏ, ꯑꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯦꯟꯅ ꯇꯟꯖꯥ ꯌꯦꯡꯂꯒ ꯕꯥꯅꯨꯅ ꯗ꯭ꯔꯦꯁ ꯍꯣꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯥꯅꯨꯒ ꯔꯥꯖꯦꯟꯒ ꯑꯃꯨꯛ ꯃꯤꯠ ꯆꯥꯅꯔꯛꯈ꯭ꯔꯦ꯫ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯂꯩꯁꯤꯟꯗꯨꯅ ꯕꯥꯅꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯍꯣꯡꯂꯒ ꯔꯨꯝꯗ ꯆꯪꯏ꯫ ꯔꯥꯖꯦꯟꯁꯨ ꯕꯥꯅꯨꯒꯤ ꯅꯨꯄꯥꯗ "ꯏꯌꯥꯝꯕ, ꯌꯨꯝꯁꯨ ꯈꯪꯅꯔꯕꯅꯤꯅ ꯅꯅꯥꯎꯁꯨ ꯍꯟꯖꯈ꯭ꯔꯒꯦ"꯫ ꯕꯥꯅꯨꯒꯤ ꯅꯨꯄꯥꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯎ ꯀꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯦꯟꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯕꯥꯅꯨꯁꯨ ꯔꯥꯖꯦꯟꯒꯤ ꯌꯨ ꯉꯥꯎꯔꯒ ꯍꯩꯔꯪ ꯍꯩꯔꯪ ꯇꯧꯔꯒ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯕꯥꯅꯨ ꯃꯄꯨꯛꯅꯤꯡꯗ ꯈꯖꯤꯛ ꯑꯣꯜꯂꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤ ꯑꯉꯛꯄꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯔꯥꯖꯦꯟꯒꯤ ꯃꯐꯝ ꯑꯃ ꯊꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯍꯥꯟꯅꯒꯨꯝ ꯃꯆꯥꯅꯨꯄꯤꯁꯨ ꯀꯣꯂꯦꯖ ꯀꯥꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯁꯨ ꯍꯥꯟꯅꯒꯨꯝ ꯂꯨꯄꯥ 50 ꯄꯤꯔꯝꯂꯦ꯫ ꯕꯥꯅꯨꯁꯨ ꯗꯨꯀꯥꯟꯔꯣꯝꯗ ꯂꯥꯛꯏ꯫ ꯃꯍꯧꯁꯥꯒꯨꯝ ꯑꯗꯨꯃꯛ ꯗꯨꯀꯥꯟ ꯐꯝꯂꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯦꯝꯕꯗꯨ ꯗꯨꯀꯥꯟ ꯃꯐꯝꯗ ꯂꯥꯛꯏ꯫ ꯕꯥꯅꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯂꯒ "ꯅꯨꯡꯉꯥꯏꯔꯤꯕꯣ? ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯏꯇꯩꯃ"꯫ ꯕꯥꯅꯨꯁꯨ "ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯕꯅꯤꯗ ꯅꯪ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯊꯕꯛ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯒ ꯂꯩ꯫ ꯂꯦꯝꯕ ꯃꯔꯧ ꯂꯩꯅ ꯕꯥꯅꯨꯗ ꯑꯃꯨꯛ ꯌꯦꯡꯂꯤ꯫ ꯕꯥꯅꯨꯁꯨ ꯂꯦꯝꯕꯒꯤ ꯃꯔꯧ ꯂꯩꯕ ꯑꯥꯔꯊ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯪꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯗꯨꯀꯥꯟꯗ ꯃꯤ ꯌꯥꯝꯅ ꯂꯩꯕꯅ ꯂꯦꯝꯕꯒꯤ ꯃꯐꯝꯗ ꯇꯟꯖꯥ ꯑꯃꯠꯇ ꯐꯪꯗꯦ꯫ ꯍꯥꯏꯐꯦꯠ ꯕꯥꯅꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ "ꯑꯩ ꯍꯌꯦꯡ ꯃꯄꯥꯟꯂꯣꯝꯗ ꯆꯠꯇꯣꯔꯦ ꯏꯇꯩꯃ, ꯕꯤꯖꯤꯅꯦꯁ ꯇ꯭ꯔꯤꯞ ꯑꯃꯒꯤ꯫ ꯅꯪꯒꯤ ꯅꯍꯥꯟꯋꯥꯏꯒꯤ ꯀ꯭ꯋꯥꯒꯤ ꯃꯍꯥꯎꯗꯣ ꯑꯃꯨꯛꯇꯪꯒ ꯆꯥꯅꯤꯡꯕꯅꯤ꯫ ꯑꯗꯣ ꯃꯊꯪ ꯂꯥꯛꯄꯗ ꯑꯣꯏꯅ ꯆꯥꯔꯒꯦ, ꯆꯠꯂꯨꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯎꯁꯤꯠꯇ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯆꯠꯈꯤ꯫ ꯕꯥꯅꯨꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯥꯎ ꯇꯝꯂꯤꯕꯅꯣ ꯑꯩꯉꯣꯟꯗ? ꯑꯩꯁꯤꯕꯨ ꯃꯥꯒꯤ ꯃꯇꯨꯔꯥꯕ? ꯃꯤꯁꯤꯡꯁꯦ ꯁꯤꯕꯨ ꯁꯤꯗ꯭ꯔꯕꯗꯤ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯉꯥꯛꯇ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯒꯤ ꯊꯕꯛ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯥꯏ꯫ ꯕꯥꯅꯨꯒꯤ ꯗꯨꯀꯥꯟꯗꯨꯒꯤ ꯃꯥꯌꯣꯛꯅꯔꯒ ꯂꯩꯔꯤꯕ ꯃꯌꯥꯡꯒꯤ ꯗꯨꯀꯥꯟꯁꯤꯡꯗꯨꯒꯤ ꯊꯣꯡ ꯂꯣꯜꯂꯒ ꯂꯩ꯫ ꯃꯤ ꯂꯠꯄ ꯇꯟꯖꯥ ꯌꯦꯡꯂꯒ ꯔꯥꯖꯦꯟ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯕꯥꯅꯨꯁꯨ ꯔꯥꯖꯦꯟꯗꯨ ꯎꯕꯗ ꯀꯔꯤꯁꯨ ꯍꯩꯅꯗꯕ ꯐꯥꯎꯗ꯭ꯔꯦ꯫ ꯑꯍꯣꯏꯅ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯤ꯫ ꯔꯥꯖꯦꯟꯁꯨ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯏ꯫ ꯕꯥꯅꯨꯁꯨ "ꯗꯥ ꯔꯥꯖꯦꯟ, ꯌꯦꯡꯂꯤꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯤꯗ, ꯑꯩ ꯈꯪꯏꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯔꯥꯖꯦꯟꯅ "ꯕꯥꯅꯨ, ꯅꯪꯁꯦ ꯐꯗꯤ ꯌꯥꯝ ꯐꯖꯕꯖꯥꯠꯅꯤ꯫ ꯅꯨꯄꯥ ꯀꯌꯥꯒꯤ ꯃꯤꯗꯥꯐꯝꯅꯤ ꯅꯪꯁꯦ꯫ ꯅꯪꯕꯨ ꯗꯨꯀꯥꯟ ꯑꯁꯤꯗ ꯁꯨꯝ ꯐꯝꯂꯒ ꯊꯝꯕꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯦꯕꯨ꯫ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯖꯈ꯭ꯔꯦ ꯑꯩꯗꯤ꯫ ꯃꯤ ꯃꯌꯥꯝꯅꯒ ꯃꯤꯇꯥꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯤꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯖꯦꯟꯗꯨ ꯅꯣꯛꯂꯛꯏ꯫ ꯕꯥꯅꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯗꯥ ꯔꯥꯖꯦꯟ, ꯑꯗ ꯇꯥꯏꯌꯦ, ꯄꯩꯁꯥ ꯄꯤꯕꯤꯒꯦ ꯍꯥꯏꯕ꯭ꯔꯣ? ꯗꯨꯀꯥꯟ ꯐꯝꯕꯒ ꯂꯣꯏꯅ ꯇꯣꯛꯊꯣꯛꯑꯒꯦ, ꯌꯥꯕ꯭ꯔꯣ ꯗꯥ ꯔꯥꯖꯦꯟ"꯫ ꯔꯥꯖꯦꯟꯁꯨ "ꯑꯁꯦꯡꯕ ꯐꯝꯃꯅꯨ, ꯇꯣꯛꯊꯣꯛꯑꯣ. ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ, ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩ ꯄꯤꯔꯒꯦ"꯫ ꯃꯤꯆꯤ ꯅꯥꯝꯃ ꯇꯛ ꯂꯥꯎꯅ ꯈꯠꯆꯤꯜꯂꯤ ꯔꯥꯖꯦꯟꯗꯨ꯫ ꯕꯥꯅꯨꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯔꯥꯖꯦꯟꯅ ꯈꯜꯂꯛꯏꯕ ꯃꯤꯆꯤꯗꯨꯗ ꯃꯤꯠꯆꯥꯅꯔꯨꯕꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯅꯣꯟꯊꯩ꯫ ꯔꯥꯖꯦꯟꯁꯨ ꯕꯥꯅꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯂꯗꯨꯅ "ꯗꯨꯀꯥꯟ ꯑꯗꯨ ꯂꯣꯏꯁꯤꯜꯂꯨ" ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯣꯕ? ꯅꯪꯁꯦ ꯌꯥꯝꯅ ꯄꯥꯝꯖꯔꯦ"꯫ ꯕꯥꯅꯨꯅ "ꯀꯪꯂꯨꯔꯕ ꯂꯩꯅꯥꯁꯤꯡꯁꯤ
ꯇꯥꯔꯥꯖꯦꯟ, ꯉꯁꯤꯗꯤ ꯅꯧꯅ ꯌꯦꯅꯤꯡ ꯍꯨꯜꯍꯜꯂꯦꯗꯣ꯫ ꯑꯗꯨꯕꯨ ꯇꯥꯔꯥꯖꯦꯟ, ꯍꯥꯟꯅꯒꯨꯝ ꯂꯩ ꯄꯣꯝꯃꯨ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯌꯥꯔꯔꯣꯏꯗꯣ꯫ ꯑꯁꯨꯝꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯊꯣꯛꯂꯛꯃꯤꯟꯅꯔꯦ꯫ ꯄꯨꯡ ꯑꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯗꯨꯀꯥꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯃꯃꯥꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯗ꯭ꯔꯕꯗ ꯍꯟꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯚꯥꯅꯨꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯛꯊꯔꯒ ꯔꯥꯖꯦꯟꯒ ꯄꯨꯟꯅ ꯍꯤꯞꯃꯤꯟꯅꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯍꯟꯈ꯭ꯔꯕ ꯑꯗꯨꯗꯗꯤ ꯅꯦꯅꯥ ꯍꯦꯛ ꯇꯥꯏ ꯁꯣꯔ ꯍꯣꯟꯗꯣꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯊꯨꯅ ꯗ꯭ꯔꯦꯁ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯔꯥꯖꯦꯟꯁꯨ ꯆꯠꯈ꯭ꯔꯦ꯫ ꯚꯥꯅꯨꯁꯨ ꯃꯁꯝ ꯃꯅꯥ ꯁꯦꯝꯖꯤꯜꯂꯒ ꯍꯥꯟꯅꯒꯨꯝ ꯗꯨꯀꯥꯟ ꯐꯝꯃꯤ꯫ ꯚꯥꯅꯨꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯡꯗ ꯊꯦꯡꯅ ꯍꯜꯂꯛꯄ ꯑꯗꯨ ꯃꯆꯥꯅꯨꯄꯤꯅ ꯌꯥꯗꯕꯒꯤ ꯑꯃꯨꯛ ꯉꯟꯅ ꯍꯜꯂꯛꯄꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯉꯁꯥꯏ ꯀꯥꯏꯗ ꯆꯠꯂꯨꯒꯦ? ꯑꯩ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯊꯣꯡ ꯂꯣꯜꯂꯝꯃꯤ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯚꯥꯅꯨꯅ ꯏꯀꯥꯏ ꯇꯧꯔꯒ ꯄꯣꯠꯆꯩ ꯈꯔꯅꯦ ꯂꯩꯔꯨꯕꯅꯤ ꯏꯃꯥꯗꯣ꯫ ꯗꯨꯀꯥꯟ ꯑꯗꯣ ꯐꯔꯛ ꯇꯥꯏ ꯍꯥꯏꯅ ꯂꯣꯟꯁꯤꯜꯂꯝꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯍꯦꯛ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯆꯥꯅꯨꯄꯤꯁꯨ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯈꯔ ꯆꯤꯡꯅꯔꯞ ꯇꯧꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯦ, ꯂꯣꯏꯔꯒ ꯇꯨꯝꯊꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯊꯕꯛ ꯆꯠꯀꯗꯧꯕꯒꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯃꯁꯥ ꯉꯝꯂꯛꯇꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯃꯛ ꯄꯨꯈꯠꯂꯤ꯫ ꯗꯣꯛꯇꯔꯅ ꯚꯥꯅꯨꯒꯤ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯀꯧꯔꯒ ꯃꯤ ꯌꯥꯎꯕꯤꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯚꯥꯅු ꯃꯃꯥ ꯃꯆꯥ ꯑꯗꯨ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯗꯣꯛꯇꯔ, ꯑꯅꯥꯕꯁꯤꯕꯨ? ꯗꯣꯛꯇꯔꯅ, ꯃꯥꯒꯤꯁꯦ ꯑꯅꯥꯕ ꯈꯔꯗꯤ ꯍꯦꯟꯖꯤꯜꯂꯦ꯫ ꯈꯤꯇꯪ ꯉꯟꯅ ꯄꯨꯔꯛꯂꯝꯃꯕꯗꯤ ꯈꯔ ꯍꯦꯟꯅ ꯐꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯌꯥꯝꯅ ꯄꯥꯈꯠꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦꯗ꯫ ꯌꯨꯝꯗ ꯑꯗꯨꯃꯛ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯒ ꯐꯒꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯇꯧꯈꯤꯁꯤ꯫ ꯃꯥꯒꯤꯁꯤ ꯌꯨ ꯌꯥꯝꯅ ꯈꯔ ꯍꯦꯟꯅ ꯊꯛꯆꯤꯟꯕꯗꯒꯤ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯇꯦꯁꯁꯦ ꯍꯥꯟꯅ ꯈꯔ ꯇꯧꯊꯣꯛꯁꯤ꯫ ꯑꯜꯇ꯭ꯔꯥꯁꯥꯎꯟ, ꯕ꯭ꯂꯗ ꯇꯦꯁꯁꯦ ꯍꯥꯟꯅ ꯇꯧꯁꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯀꯨꯞꯄ ꯈꯪꯅꯅꯕ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯅꯠꯇ꯭ꯔꯒ MRI ꯑꯃꯒ ꯂꯧꯅꯅꯕ ꯇꯧꯁꯤ꯫ ꯂꯨꯄꯥ 5,000 ꯈꯛ ꯄꯨꯔꯛꯄꯅꯤ꯫ ꯀꯣꯟꯅꯔꯔꯣꯏꯗꯕꯒꯤ ꯐꯤꯚꯝ ꯎꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗ ꯕꯕꯥꯒ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯄꯩꯁꯥ ꯂꯧꯔꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯇꯧꯍꯧꯔꯦ꯫ ꯚꯥꯅꯨ ꯌꯨꯝ ꯌꯧꯔꯛꯂꯒ ꯂꯩꯀꯥꯏꯒꯤ ꯃꯅꯦꯝ ꯃꯟꯗꯣꯟꯁꯤꯡꯗ ꯄꯩꯁꯥ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯁꯅꯥ ꯂꯨꯄꯥ ꯃꯥꯟ ꯆꯥꯡ ꯀꯥꯏꯒꯗꯕꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅ ꯀꯅꯥꯅꯁꯨ ꯄꯤꯔꯛꯇ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯇꯥꯔꯥꯖꯦꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ, ꯇꯥꯔꯥꯖꯦꯟ, ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ꯫ ꯇꯦꯁ ꯇꯧꯕꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯛꯏ꯫ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤꯁꯨ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯂꯨꯄꯥ 10,000 ꯈꯛꯇ ꯄꯨꯒꯦꯕ꯫ ꯔꯥꯖꯦꯟꯅ, ꯀꯩꯗꯧꯕꯒꯤ ꯄꯤꯔꯣꯏꯗꯧꯔꯤꯅꯣ? ꯅꯪꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯂꯧꯔꯣ ꯂꯥꯛꯑꯣ꯫ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯔꯥꯅꯤ ꯑꯣꯏꯔꯣ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯟꯖꯥ ꯏꯆꯥ ꯆꯥꯗ ꯑꯃꯨꯛ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯚꯥꯅꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯄꯩꯁꯥꯗꯨꯗꯪ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ ꯍꯧꯖꯤꯛ ꯂꯥꯛꯑꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯍꯥꯏꯅꯈ꯭ꯔꯦ꯫ ꯔꯥꯖꯦꯟ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯚꯥꯅු ꯂꯥꯛꯄꯗꯨ ꯌꯦꯡꯂꯒ ꯂꯩ꯫ ꯔꯥꯖꯦꯟꯒꯤ ꯋꯥꯈꯜꯗ, ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯔꯒꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕꯅꯣ ꯚꯥꯅꯨ? ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯁꯕꯥꯟ! ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯅ ꯂꯩꯔꯤꯉꯩ ꯚꯥꯅු ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯔꯥꯖꯦꯟꯅ, ꯚꯥꯅු, ꯅꯪꯁꯦ ꯑꯩ ꯑꯣꯏꯖꯔꯒꯦꯕ꯫ ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯖꯔꯦꯕꯣ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇꯪ ꯎꯅꯁꯤꯗꯅ꯫ ꯚꯥꯅු ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯁꯦ, ꯅꯪꯒꯤ ꯄꯩꯁꯥ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯔꯛꯂꯝꯃꯤ꯫ ꯚꯥꯅꯨꯁꯨ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯛꯂꯒ ꯔꯥꯖꯦꯟꯅ ꯃꯈꯨꯠꯇ ꯅꯍꯥꯟꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯒ ꯄꯤꯔꯛꯂꯝꯕꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯚꯥꯅꯨꯁꯨ ꯄꯩꯁꯥꯗꯨ ꯂꯧꯁꯤꯜꯂꯒ, ꯇꯥꯔꯥꯖꯦꯟ, ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯛꯂꯒꯦ ꯎꯅꯕꯗꯣ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯠꯂꯒꯦ꯫ ꯑꯅꯥꯕꯒꯤꯗꯣ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯚꯥꯅꯨ ꯇꯍꯥ ꯆꯠꯈ꯭ꯔꯦ꯫ ꯔꯥꯖꯦꯟꯅ ꯚꯥꯅꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯅꯤꯡꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯇꯦꯁ ꯇꯧꯕꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯔꯦ꯫
ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯣꯏꯅ ꯂꯩꯔꯒ ꯂꯥꯛꯏ, ꯈꯔꯗꯤ ꯄꯩꯁꯥ ꯀꯣꯟꯅꯗꯕꯗꯒꯤ ꯂꯩꯔꯛꯇ꯭ꯔꯦ꯫ ꯗꯨꯀꯥꯟꯗꯒꯤ ꯈꯔ ꯂꯥꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯣꯏꯅ ꯁꯨꯅꯕ ꯂꯩꯔꯒ ꯆꯥꯕꯗꯒꯤ ꯅꯣꯡꯃꯒꯤ ꯈꯔꯗꯤ ꯐꯔꯛꯂꯦ꯫ ꯔꯥꯖꯦꯟꯁꯨ ꯑꯅꯥꯕ ꯍꯪꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯆꯨꯝꯗꯕ ꯀꯌꯥ ꯑꯗꯨ ꯇꯧꯔꯛꯂꯝꯃꯤ꯫ ꯌꯨꯝꯗ ꯐꯥꯎꯕ ꯀꯥ ꯍꯦꯟꯕ ꯂꯤꯆꯠ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗ ꯚꯥꯅꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯐꯥꯊꯔꯒ ꯂꯩ꯫ ꯚꯥꯅꯨꯒꯤ ꯅꯨꯄꯥꯅ ꯆꯥ ꯁꯦꯝꯃꯛꯎ, ꯔꯥꯖꯦꯟ ꯂꯥꯛꯏꯕꯁꯦ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯚꯥꯅꯨꯁꯨ ꯆꯥ ꯑꯗꯨ ꯂꯣꯜꯂꯒ ꯄꯨꯊꯣꯔꯛꯂꯒ ꯅꯣꯟꯊꯔꯒ ꯆꯥ ꯑꯗꯨ ꯄꯤ꯫ ꯔꯥꯖꯦꯟꯅ ꯃꯃꯤꯠ ꯀꯨꯞꯇ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯚꯥꯅꯨꯁꯨ ꯔꯥꯖꯦꯟꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯋꯥꯗꯤ ꯉꯥꯡꯗ ꯂꯦꯞꯈꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯚꯥꯅꯨꯁꯨ ꯀꯥꯗ ꯆꯪꯂꯒ ꯊꯣꯡꯒꯤ ꯃꯔꯨꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ꯫ ꯔꯥꯖꯦꯟꯁꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯚꯥꯅꯨꯅ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ ꯍꯟꯈ꯭ꯔꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯔꯥꯖꯦꯟꯁꯨ ꯏꯪꯒꯤꯠ ꯑꯗꯨ ꯈꯪꯂꯗꯨꯅ ꯋꯥꯍꯩ ꯑꯃ ꯑꯅꯤ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯍꯥꯟꯅꯗꯒꯤ ꯈꯔꯗꯤ ꯐꯒꯠꯂꯕꯗ ꯉꯥꯏꯔꯤꯕꯅꯤ ꯌꯨ ꯊꯛꯄ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯆꯥꯅꯨꯄꯤꯅ ꯀꯣꯂꯦꯖ ꯀꯥꯈ꯭ꯔꯤꯉꯩ ꯚꯥꯅꯨꯒꯤ ꯅꯨꯄꯥꯅ ꯌꯨ ꯊꯛꯄ ꯆꯠꯈ꯭ꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯔꯥꯖꯦꯟꯅ ꯁꯦꯟꯅꯔꯒ ꯂꯩꯕ ꯃꯥꯜꯂꯤ꯫ ꯇꯟꯖꯥ ꯆꯥꯅ ꯍꯦꯛ ꯆꯪꯂꯛꯏ ꯔꯥꯖꯦꯟꯗꯨ꯫ ꯚꯥꯅꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯚꯥꯅꯨꯁꯨ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯃꯤ ꯀꯣꯌꯦꯡ ꯍꯦꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯏꯄꯥ ꯄꯥꯈꯠꯅ, "ꯗꯥ ꯔꯥꯖꯦꯟ, ꯀꯩꯅꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯤ ꯀꯩꯒꯤꯅꯣꯕ? ꯃꯤ ꯈꯪꯈ꯭ꯔꯒꯗꯤ ꯑꯩꯕꯨ ꯀꯩꯅꯣ ꯍꯥꯏꯅ ꯈꯟꯈꯤꯗꯣꯏꯅꯣ? ꯅꯪ ꯑꯩꯒꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯕ ꯃꯥꯜꯂꯤ꯫" ꯔꯥꯖꯦꯟꯅ, "ꯀꯩꯝꯇ ꯈꯟꯒꯅꯨ, ꯀꯅꯥꯁꯨ ꯈꯪꯒꯗꯕ ꯅꯠꯇꯦꯗ ꯑꯩꯅ ꯂꯥꯛꯏꯁꯦ꯫ ꯉꯁꯤꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ?" ꯚꯥꯅꯨꯒꯤ ꯃꯅꯥꯛꯇ ꯃꯁꯥ ꯑꯗꯨꯁꯨ ꯌꯨ ꯈꯤꯇꯪ ꯊꯛꯆꯤꯜꯂꯒ ꯂꯥꯛꯄꯒꯤ ꯍꯥꯏꯔꯤ ꯇꯧꯔꯤ꯫ ꯑꯗꯨꯒ ꯚꯥꯅꯨꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯈꯤ꯫ ꯈꯪꯍꯧꯗ ꯔꯥꯖꯦꯟꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯔꯥꯖꯦꯟꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯔꯥꯖꯦꯟꯅ ꯂꯨꯄꯥ 5,000 ꯂꯪꯁꯤꯜꯂꯝꯂꯒ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ꯫ ꯍꯥꯏꯔꯪ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯚꯥꯅꯨꯗꯤ ꯔꯥꯖꯦꯟꯕꯨ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯦꯟꯒꯤ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯐꯪꯕꯇ ꯍꯣꯠꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯚꯥꯅු ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯎꯈꯣꯡꯊꯦꯟ ꯑꯗꯨꯗ ꯉꯥꯊꯔꯒ ꯐꯝꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯗꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯀꯔꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯣꯏꯈꯤꯒꯗ꯭ꯔꯥ? ꯚꯥꯅꯨ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯔꯛꯇ ꯍꯤꯡꯂꯤ ꯍꯥꯏꯕꯗꯨꯃꯛ ꯃꯉꯥꯏꯔꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯃꯄꯨꯔꯣꯏꯕꯅ ꯊꯋꯥꯏ ꯋꯥꯑꯣꯏꯕꯤꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯀꯌꯥꯗ ꯋꯥꯅ ꯍꯤꯡꯂꯤꯕ? ꯈꯣꯡꯐꯝ ꯑꯃꯇꯪ ꯂꯥꯟꯅ ꯊꯥꯡꯂꯨꯕꯗ ꯚꯥꯅꯨꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯗ ꯑꯍꯣꯡꯕ ꯑꯣꯏꯍꯜꯂꯤ꯫ ꯅꯨꯄꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯑꯣꯏꯔꯛꯇ꯭ꯔꯕꯗ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯊꯧꯅꯥꯅꯤ, ꯄꯥꯡꯒꯜꯅꯤ, ꯂꯧꯁꯤꯡꯒꯤ ꯃꯩꯔꯥꯅꯤ꯫